Ngasi ayuk Meoi amagi Asiba Hakchang ama Fangle hairi. Meoi adu railway company gi thabak suba singmi oigani haina thajaba baw amana hairi. Hairiba thokdok asi ngasi ayuk pung 6 lom taba dwaida None police station gi manung channa laiba Nongmai Tau Baptist Church ka naknana Izai Turel gi mapanda thokibani hairi. Pau gi liklam amagi matung inna laikhidraba Meoi adu Bihar gi Bishari village tagi Ranjit Saha kauba chahi 93 lom suraba Meoi ama oiramba yai haina thajana Asiba Hakchang adu ngasi ayuk walking chatpa Meoi singna thengnarakibani hairi. Khudakta None police ta pau piraba matung police sing laktuna thodok thofam adudagi Hakchang adu lakhatkre hairi. Meoi aduna siraga tariba mafam adu yu bottle amasu taduna leiramki hairi. Mahak yu ka hena thakpadagi siba oiba yai haina thajanari. Adum oina makchap chabagi paudi haujik fawbugi oina fangbangam hairi.